ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯀꯛꯇꯣꯏꯅꯣ ꯈꯪꯗꯦꯕ ꯀꯩꯅꯣꯅꯦ ꯂꯥꯏꯒꯤ ꯔꯨꯝꯁꯤꯒ ꯀꯆꯛ ꯂꯥꯎꯔꯦ ꯃꯊꯪ ꯂꯥꯛꯑꯦꯅꯦ ꯇꯧꯁꯦ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯑꯩꯅ ꯈꯨꯗꯩꯒ ꯁꯦꯠꯍꯟꯗꯅ ꯏꯁꯣꯔ ꯂꯥꯏꯔꯤꯛ ꯍꯩꯍꯟꯗꯨ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯝꯖꯔꯤ ꯑꯗꯨꯝ ꯌꯥꯝ ꯉꯁꯤꯗꯤ ꯏꯃꯣꯏꯅꯨꯒꯤ ꯏꯔꯥꯠ ꯊꯧꯅꯤꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯇꯁꯦꯡꯅ ꯈꯪꯗꯦꯕ ꯀꯃꯥꯏ ꯇꯧꯅꯦꯅꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯁꯣꯗ ꯏꯃꯣꯏꯅꯨꯁꯦ ꯏꯔꯥꯠ ꯊꯧꯅꯤꯕ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯇꯧꯅꯩꯌꯦꯕ ꯍꯥꯏꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯇꯧꯅꯗꯦꯕꯀꯣ ꯑꯇꯧꯕ ꯈꯔꯅ ꯇꯧꯔꯤ ꯇꯧꯗꯕ ꯈꯔꯅ ꯇꯧꯗꯦ ꯑꯩꯈꯣꯏꯁꯨ ꯊꯥꯏꯅꯗꯒꯤ ꯇꯧꯔꯛꯇꯦꯕꯀꯣ ꯑꯗꯨꯗ ꯆꯥꯎꯅ ꯂꯥꯏ ꯈꯨꯔꯝꯕ ꯈꯣꯠꯂꯝꯕꯁꯦ ꯈꯪꯉꯛꯇꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗꯁꯨ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯗꯨꯝ ꯄꯨꯖꯥꯁꯦ ꯇꯧꯅꯤꯡꯉꯕ ꯑꯗꯣ ꯃꯌꯥꯝꯅ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨꯕꯀꯣ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯈꯪꯅ ꯍꯩꯅ ꯇꯧꯖꯕ ꯅꯠꯇꯦ ꯆꯥꯊꯣꯏ ꯄꯥꯄꯥꯅꯅꯦ ꯄꯣꯠ ꯆꯩ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯌꯦꯡꯉꯒ ꯃꯌꯥꯝ ꯄꯨꯖꯥ ꯇꯧꯅꯕꯗꯣ ꯉꯁꯥꯏꯗꯒꯤ ꯚꯤꯗꯤꯑꯣ 2-3 ꯚꯤꯗꯤꯑꯣ ꯃꯌꯥꯝꯅꯤꯀꯣ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯃꯊꯪ ꯀꯩꯀꯩ ꯄꯣꯠ ꯃꯊꯧ ꯇꯥꯏ ꯀꯩꯀꯩ ꯄꯣꯠ ꯆꯪꯉꯤ ꯀꯃꯥꯏꯅ ꯇꯧꯏ ꯂꯣꯏꯅꯃꯛ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯄꯨꯖꯥꯁꯦ ꯇꯧꯒꯦꯅ ꯇꯧꯏꯅꯤ ꯀꯥꯖꯜꯒꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯨꯅꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯅ ꯌꯦꯡꯉꯦ ꯑꯗꯨꯒꯩꯗꯤ ꯃꯥꯒꯁꯨ ꯋꯥꯔꯤ ꯁꯨꯅꯅ ꯈꯣꯠꯅꯅ ꯍꯪꯉꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗो ꯑꯩꯁꯦ ꯂꯥꯏꯁꯨ ꯂꯩꯇꯕꯅꯦꯕꯀꯣ ꯑꯗꯨꯅ ꯂꯦꯞꯇꯣꯞꯇꯒꯤ ꯇꯧꯔꯒ ꯊꯝꯃꯒ ꯇꯧꯖꯒꯦꯅ ꯇꯧꯏꯅꯤ ꯍꯧꯖꯤꯛ ꯄ꯭रिꯄꯦꯔꯦꯁꯟ ꯍꯧꯗ꯭ꯔꯤ ꯃꯥꯅ ꯄꯣꯠ ꯆꯩ ꯂꯩꯔꯛꯄꯗꯨꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯔꯨꯝꯁꯦ ꯌꯦꯡꯉꯣ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯔꯨꯝꯁꯤꯒ ꯇꯧꯒꯦꯅ ꯇꯧꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯈꯣꯡꯁꯦ ꯋꯥꯏ ꯇꯩꯊꯣꯛꯑꯦ ꯐꯥꯟ ꯑꯃ ꯊꯥꯔꯦ ꯃꯣꯟ ꯀꯣꯕꯔ ꯑꯃ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯂꯦꯞꯇꯣꯞꯇ ꯂꯥꯏꯁꯦ ꯁꯤ ꯂꯧꯕꯅꯦꯕꯀꯣ ꯑꯗꯣ ꯀꯔꯝꯕ ꯑꯣꯏꯅ ꯇꯧꯁꯤꯒꯦ ꯈꯪꯗꯦ ꯀꯩꯅꯣ ꯌꯥꯗ꯭ꯔꯤꯁꯤꯅ ꯁꯤꯁꯤꯅ ꯑꯣꯏꯅ ꯇꯧꯔꯁꯤꯀꯣ ꯁꯤꯁꯦ ꯏꯃꯥ ꯁꯤ ꯌꯥꯔꯦ ꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯁꯤ ꯑꯥꯗ ꯊꯝꯃꯁꯤ ꯑꯗꯣ ꯆꯥꯔꯖꯁꯤꯗꯤ ꯇꯧ ꯇꯥꯅꯤ ꯑꯩꯒꯤ ꯂꯦꯞꯇꯣꯞꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯗ꯭ꯔꯦ ꯑꯗꯣꯝꯗ ꯆꯥꯔꯖꯁꯤ ꯃꯑꯣꯡꯗ ꯑꯝꯇ ꯁꯦꯝꯕꯤꯔꯣ ꯂꯥꯛꯑꯣ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯀꯩꯅꯣ ꯃꯊꯪ ꯂꯥꯛꯑꯦꯅꯦ ꯇꯧꯁꯦ ꯍꯩ ꯀꯩꯁꯨ ꯁꯤ ꯀꯩꯅꯣ ꯇꯧ ngasi video da khana roi si ngasi lai gi numini duna khana ba horoi si ko khanang su khana ba horo kanu ai su khana ba horoi aduna phajana phaja tauna tau se lai se kaino se laptop se du adu ya se mana pochai che chang leri ba ko lai gi ado ye ngasi lapui se kaino tau de ko kai lapui nu su lai da uma khu chau ni lai da kan pia bi ro opa hangaga lore na tro hangaga lore na tro lai da kan pia bi na khoi masa khang de adu aina video da khoidum kat pasu wi ba ko aduna khoidum se lore ai di khoidum je phangoi dra na khalle ba ko da moi sai da khoidum di phange ado sida layam su lore aduga ina moina tu khoigi cheng thamaga keno thaubodo thamna mamang katpado adu ge na chengbu macha amasu lawale aduga last hi alure ba ko sigai pocheng ei chakhum nu kal oi sengdok na khotong na le bani sina moigi keno khoigi makha da ne nupi amagi puja gi na prasad piram bani ngasi puja taw yana moigi kai puja no khangde to puja ni ado ai gi si pocheng myam je hojik sem khona tawrage adu myam ai lai se laptop ta puthoe aduga asiga pocheng ina pur age si tai thok kana torami si thammine ba mot pa si tai thui ba thammine si ma pom ji su wai an ta thok ki no setting to si khik tok to ni phajara mi mon ha record plate tu pura pin du ni to sabra last tu pura tam si de ne samjanarage ko samjanarage adum ya sina mithai makhalam ne bako si masak pudi loina angau da pure sina kaino gi ne bako dahi gi ama sina jubi gi ja khoi gi khoi ada thabak tharam tawada mama gi maning da ina chala ga adum tawbada gi aise adum hai gare bako khoi gi kwa tangla tawba ka do panap ti khoi ga khoi kwa cha da mina panap su lei ti bako no leirak tre duna kwa panap si gi ikat la roi ge
ꯈꯨꯗꯨꯝꯁꯦ ꯀꯠꯀꯦ ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯁꯦ ꯊꯝꯃꯒꯦꯕꯀꯣ ꯑꯗꯣ ꯀꯕꯣꯛꯁꯦ ꯀꯃꯥꯏꯅ ꯀꯠꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤꯁꯦꯕꯀꯣ ꯆꯦꯡ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛꯇ ꯀꯥꯖꯜꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯤꯅꯦꯕꯀꯣ ꯀꯩꯀꯩ ꯄꯣꯠ ꯆꯩ ꯋꯥꯠꯂꯤꯒꯦ ꯍꯥꯏꯅ Laju toro, joy toro joy. ꯁꯥꯏꯁꯨ ꯑꯩꯅ ꯈꯨꯗꯩꯒ ꯁꯦꯠꯍꯟꯗꯅ ꯉꯁꯤꯗꯤ ꯀꯣ ꯑꯗꯨꯝ ꯁꯦꯠꯍꯜꯂꯒ ꯉꯁꯤꯗꯤ ꯃꯇꯧ ꯃꯥꯜꯍꯜꯂꯦ ꯅꯝꯐꯨꯗ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯩ ꯃꯨꯠꯄ ꯉꯥꯏꯔꯅꯤ ꯃꯩ ꯃꯨꯠꯂꯀꯥꯟꯗ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯧꯗꯣꯏꯅꯦ ꯑꯗꯨꯝ ꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯔꯥꯝꯒꯤ ꯅꯨꯃꯤꯠꯁꯤꯅꯤꯅ ꯗꯤꯌꯥꯁꯨ ꯊꯥꯜꯂꯦꯕꯀꯣ ꯃꯄꯥꯟꯗ ꯑꯩ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯀꯠꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯩ ꯃꯤꯉꯣꯟꯗ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯑꯩ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯄ꯭ꯔꯁꯥꯗꯅꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯊꯤꯜꯂꯛꯑꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯪꯅꯕꯁꯤꯅꯁꯨ ꯄ꯭ꯔꯁꯥꯗ ꯄꯤꯔꯝꯃꯤ ꯃꯈꯥꯗ ꯂꯩꯕ ꯗꯤꯗꯤ ꯑꯃꯅꯁꯨ ꯄ꯭ꯔꯁꯥꯗ ꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯅꯗꯤ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯀꯥꯖꯜꯍꯪꯕꯗꯗꯤ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯄꯤꯕ ꯌꯥꯗꯦꯅ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯐꯖꯅ ꯈꯪꯗ꯭ರೆ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯊꯜꯂꯝꯕꯗꯣ ꯑꯗꯣ ꯉꯥꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯧꯊꯣꯛꯇꯣꯏꯅꯣ ꯉꯥꯇ ꯂꯧꯊꯣꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯇ ꯂꯧꯊꯣꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯩꯔꯨꯛꯁꯨ ꯂꯧꯊꯣꯛꯇꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯁꯨ ꯑꯩ ꯈꯪꯗꯅ ꯂꯩ ꯃꯃꯥ ꯁꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯒꯤ ꯔꯨꯝꯗꯅꯦꯕ ꯄꯨꯖꯥ ꯂꯥꯜꯂꯤꯁꯦ ꯑꯗꯣ ꯃꯄꯥꯅ ꯁꯤ ꯔꯨꯝꯁꯦ ꯊꯤꯡꯖꯤꯜꯂꯒ ꯆꯠꯈꯤꯕ ꯑꯗꯨꯅ ꯔꯨꯝꯁꯦ ꯍꯥꯡꯗꯣꯛꯑꯦ ꯊꯤꯡꯖꯤꯜꯂꯨ ꯍꯥꯏꯕ ꯊꯤꯡꯖꯤꯜꯂꯦ ꯌꯥꯔꯕꯣ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯅꯪ ꯆꯠꯈ꯭ꯔ ꯃꯥꯅ ꯑꯩꯅ ꯈꯜꯂꯤꯕ ꯑꯗꯨꯅꯅꯤꯅ ꯃꯥꯅ ꯑꯩꯅ ꯈꯜꯂꯤꯕ ꯀꯩꯅꯣꯅꯦ ꯂꯥꯏꯒꯤ ꯔꯨꯝꯁꯤꯒ ꯈꯣꯆꯛ ꯂꯥꯎꯔꯛꯏꯁꯦ ꯑꯩꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅꯦ ꯑꯩꯕꯣ ꯏꯃꯥ ꯑꯩ ꯅꯪ ꯆꯠꯈ꯭ꯔꯦ ꯑꯩ ꯂꯩꯔꯤꯅꯦ ꯑꯗꯨ ꯃꯌꯥꯝ ꯂꯥꯏ ꯗꯤꯌꯥꯁꯦ ꯃꯨꯠꯂꯦꯕꯗꯨꯅ ꯑꯩ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯅꯕꯒꯤ ꯀꯩꯅꯣ ꯉꯥꯒ ꯑꯗꯨꯒꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯀꯩꯀꯥꯁꯦ ꯂꯧꯊꯣꯛꯑꯒꯦꯕ ꯀꯌꯥꯝ ꯂꯧꯊꯣꯛꯇꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯊꯣꯡꯒꯗꯕꯁꯤꯡꯁꯦ ꯑꯗꯨꯒ ꯄ꯭ꯔꯁꯥꯗꯁꯨ ꯑꯃꯈꯛ ꯂꯧꯊꯣꯛꯑꯒꯦ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗ ꯆꯥꯅꯕꯒꯤꯀꯣ ꯏꯁꯣꯔ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯈꯪꯗꯅ ꯇꯧꯖꯕꯅꯦꯅ ꯅꯆꯥꯅꯁꯨꯅꯦꯅ ꯉꯥꯛꯄꯤꯒꯗꯕꯅꯤ ꯏꯃꯥ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯉꯥꯁꯦ ꯀꯛꯄꯒꯤ ꯂꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯥꯅꯤꯁꯦ ꯉꯥ ꯀꯛꯄꯒꯤ ꯌꯥꯝ ꯀꯟꯅ ꯈꯟꯅꯔꯦꯕꯀꯣ ꯉꯥꯁꯦ ꯀꯅꯥ ꯀꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯉꯥ ꯁꯨꯃꯥꯏꯅ ꯑꯃꯐꯥꯎ ꯂꯧꯔꯒ ꯆꯥꯗꯦꯕ ꯑꯗꯩꯗꯤ ꯊꯥꯡꯗꯨꯁꯨ ꯃꯑꯣꯡ ꯆꯥꯕ ꯂꯩꯇꯕ ꯁꯗꯟꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯀꯛꯇꯣꯏꯅꯣ ꯈꯪꯗꯦꯕ ꯁꯨꯃꯥꯏꯅ ꯀꯛꯀꯦ ꯊꯥꯡꯗꯨꯁꯨ ꯑꯃꯗ ꯄꯨꯔꯛꯎꯅ ꯍꯥꯏꯔꯒ ꯄꯨꯔꯛꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯤꯒꯤ ꯊꯥꯡ ꯃꯆꯥꯁꯤꯅ ꯑꯗꯨꯝ ꯀꯛꯑꯦ ꯀꯩꯗꯧꯗꯣꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯊꯥꯡ ꯑꯆꯧꯕꯗꯣ ꯁꯗꯟ ꯂꯩꯇꯕꯅꯤꯅꯅꯦ ꯑꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯩ ꯃꯁꯛ ꯌꯥꯎꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯉꯥ ꯀꯛꯇꯣꯏꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯂꯥꯏꯐꯇ ꯁꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯀꯛꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕ ꯆꯤꯡꯗꯣꯛꯑꯒꯦ ꯑꯣꯏꯃ ꯌꯥꯝ ꯌꯥꯎꯗꯦꯅꯦ ꯁꯤꯗꯤ ꯃꯊꯤ Neng ngáo tôi lo ni neng ngau ka da. Upai leite kaduduri hꯩꯕ꯭ꯔꯣ ꯑꯩꯅ ꯅꯪꯅꯗꯤ ꯍꯩꯇ꯭ꯔꯒ ꯅꯨꯄꯥꯅ ꯀꯛꯀꯗꯕꯅꯤ ꯉꯥ ꯍꯥꯏꯗꯣ Si board thama ko na. ꯀꯔꯝꯕ ꯕꯣꯠꯇ Si board thama akan na siya.
ꯅꯪꯒꯤ ꯃꯜꯂꯕ ꯅꯠꯇ꯭ꯔꯥ? ꯉꯥꯁꯤꯗꯤ ꯌꯥ ꯁꯤ ꯃꯈꯥꯗꯨꯕꯨꯗꯤ ꯂꯧꯊꯣꯛꯑꯦꯕ ꯁꯨꯃꯥꯏꯅ ꯀꯛꯄ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯌꯥꯏꯗ ꯁꯨꯃꯥꯏꯅ ꯀꯛꯄ꯭ꯔꯥꯕ ꯀꯛꯄ꯭ꯔꯥꯅꯦ ꯀꯩ ꯃꯄꯨꯝꯗꯤ ꯑꯣꯏꯅꯗꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯐꯝꯒꯤ ꯀꯩꯅꯣ ꯀꯥꯎꯊꯣꯛꯈꯤꯗꯣꯏꯅꯦ ꯁꯩꯇꯔꯦ ꯇꯧꯁꯟꯅꯩ ꯅꯠꯇꯦ ꯃꯣꯏꯁꯨ ꯂꯥꯞꯅ ꯑꯗꯨꯝ ꯈꯨꯔꯝꯃꯦ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯖꯔꯤꯕꯅꯦꯀꯣ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯦꯗꯅ ꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯗꯤ ꯆꯥꯗꯕꯅꯤꯅ ꯍꯥꯏꯕꯅꯦ ꯉꯥꯗꯣ ꯎꯕ꯭ꯔꯥ ꯀꯩ ꯍꯥꯏꯅꯣ ꯀꯩꯁꯨꯝ ꯍꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯔꯤꯇꯤꯔꯤꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄ ꯔꯤꯇꯤꯔꯤꯕꯗꯨꯕꯨ ꯍꯦꯛꯇ ꯊꯔꯛꯄ ꯌꯥꯕ꯭ꯔꯥ ꯃꯣꯏꯁꯨ ꯕꯂꯤ ꯇꯧꯕꯗ ꯀꯩꯅꯣ ꯇꯧꯕꯗꯤ ꯀꯩ ꯍꯥꯏ ꯕꯂꯤ ꯇꯧꯕ ꯃꯇꯝꯗ ꯍꯥꯃꯦꯡ ꯇꯧꯗꯦ ꯑꯩꯈꯣꯏꯗꯤ ꯍꯥꯃꯦꯡꯗꯤ ꯆꯥꯗꯦꯗꯅ ꯃꯤ ꯃꯥꯏ ꯃꯆꯤꯟꯖꯥꯛꯅꯤ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯧ ꯇꯥꯅꯤ ꯉꯥ ꯉꯧꯕ ꯍꯧꯒꯠꯂꯦ ꯆꯥꯛ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯔꯤ ꯃꯊꯤ ꯄꯥꯏꯕ ꯌꯥꯗꯦ ꯅꯪ ꯇꯧꯗꯣꯏꯅꯤ ꯑꯩ ꯂꯥꯏꯒꯤ ꯇꯧꯔꯤꯑꯕ ꯑꯉꯥꯡ ꯃꯊꯤ ꯄꯥꯏꯕ ꯌꯥꯔꯣꯏ ꯃꯆꯥꯈꯣꯏ ꯃꯊꯤ ꯐꯥꯏꯌꯦ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯂꯥꯏꯗ ꯀꯠꯂꯨꯕꯗꯣ ꯁꯤꯁꯦ ꯑꯩꯅ ꯈꯜꯂꯤꯕꯀꯣ ꯀꯥꯡꯉꯧ ꯑꯃ ꯇꯧꯔꯒꯦ ꯕꯣꯔꯥ ꯑꯃ ꯇꯧꯔꯒꯦ ꯏꯔꯣꯟꯕꯁꯨ ꯇꯧꯗꯣꯏꯕ ꯑꯗꯩ ꯆꯝꯐꯨꯠꯗꯨꯗꯤ ꯃꯁꯤꯡꯁꯦ ꯃꯌꯥꯝ ꯌꯥꯝꯗꯣꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝꯅ ꯀꯠꯅꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯆꯪ ꯊꯣꯛꯀꯜꯂꯨ ꯍꯥꯏꯅꯗꯤ ꯀꯥꯟꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩ ꯈꯜꯂꯤꯅꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝꯗꯣ ꯑꯩ ꯑꯍꯥꯟꯕꯗ ꯉꯥ ꯕꯖꯥꯔ ꯇꯧꯊꯣꯛꯑꯒꯦ ꯉꯥ ꯊꯣꯡꯗꯣꯛꯑꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯗꯣꯛꯑꯒꯦ ꯑꯗꯨ ꯊꯣꯡꯕꯗꯨꯗꯤ ꯚꯤꯗꯤꯑꯣꯗ ꯅꯝꯃꯛꯑꯔꯣꯏꯕꯀꯣ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯁꯤꯗꯤ ꯀꯩꯁꯨ ꯌꯦꯡꯅꯤꯡꯉꯣꯏꯕ ꯅꯣꯏꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯕꯗꯨꯗꯤ ꯑꯗꯨꯝ ꯊꯣꯡꯉꯤꯕ ꯀꯥꯏꯅ ꯃꯌꯥꯝ ꯈꯜꯂꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯍꯥꯞꯄꯛꯑꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯒꯦꯅ ꯇꯧꯔꯤ ꯕꯣꯔꯥ ꯂꯩꯔꯦ ꯁꯤꯗ ꯆꯝꯊꯣꯡ ꯂꯩꯔꯦ ꯑꯩ ꯆꯝꯊꯣꯡꯗꯤ ꯌꯥꯝ ꯊꯣꯡꯗꯦꯕꯀꯣ ꯁꯤꯗ ꯉꯥ ꯊꯣꯡꯕ ꯁꯤꯗꯁꯨ ꯈꯥꯏꯗꯣꯛꯅ ꯂꯩꯔꯦ ꯁꯤꯗꯁꯨ ꯉꯥ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯤꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯀꯥꯡꯉꯧꯁꯤꯁꯨ ꯃꯤꯅ ꯄꯤꯔꯛꯄꯅꯦ ꯑꯩꯈꯣꯏ ꯊꯪꯅꯕꯁꯤꯅ ꯚꯦꯖꯅꯤ ꯍꯥꯏꯔ ꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯥꯏꯁꯦ ꯀꯣꯟꯅ ꯆꯥꯅꯤ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯝꯗꯝꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯒ ꯀꯥꯏꯅꯔꯦ